Amazon Rainforest ki angakpa masini Amazon Rainforest masi prithibhi asida asuke matik chawi madudi America gi Arizona dagi horaktuna Colombia Guyana Brazil Peru dagi koiraktuna Bolivia da loisili area da parwabadi Amazon Rainforest ase 55 lakh square kilometer ni asuke matik chawi madudi Amazon Rainforest ta UK gumba leiba kulumdoi changani Real Voice channel da adom bo amukna tanam oxinjari Amazing oiba wadi asini ngasi aikoina holiba sor asigi 20% oxygen Amazon Rainforest tagi produce oirakpani 30,000 crore upan wapan laiba jungle asina aikoida pure oxygen pirakpaga loinana environment ki phattaba hawa nungsit carbon dioxide pu mana chupsin kri environment asibu balance da thambada achoba role puri Amazon ki matagda angakpo phum khara share tawjari masigi total area 55 lakh square kilometer ni hijakre aduga only magi border khakna border 9,500 kilometer ni it means masigi distance ase Mumbai dagi New Delhi gi athapabu tarerak hanna chatpaga managani masigi ming rainforest ko bogi maramdi chahi amagi manungda chayol ama phopa nong chudana hauki bayawdi nong yamna toina chui masida leiba uwa asuki matik kungna hawi madudi leibak ta nong yobada 10 minutes muk changi loinana nungsa manga leimai de yoba wai aduna nungthil da somammi aduga numidang da kya mamlam lagani jungle manung ase khantabiyai nong wataba environment tayingba phajabana maram boiraga mafam sida leiba sanga uchek waya hailei kharadi only jungle asida khak uba phangi atai mafamda thengnadi jungle sida uwa ki makhal khaktana 40,000 ni uchek tagi makhal lising tarahumdoi ni nga khaktagi makhal lising ani ge chani ni aduga mammals 427 lai 380 makhalgi onthok na ngakraba makhalgi lizard sing lin sing amati atai leikri tin kangi wada hairagadi hojik phawda Amazon da 25 lakh makhalgi tin kang record tokre asitana tana Amazon gi manungda phi setaba tin kang khak chaba sanga pharaga chaba mi sing su lei makoi ado mapan gi mi sing una de thengna de makoi afut awai aloba sanga chadura lele lairik lai su tambagi question arise oite makoi joina masigi jungle ase mapan dagi yengboda phajaba adubu manungda di danger ni sathine kiningai mafam kya su leiri maramdi masida mi sanga chaba uri wari hauri mahu chenba sokpada yamna hakachaba pambi kya su leiri masida natana khongpham kuding mahu ka ba kakcheng tin lin tin pha kakphai sau saduna leiri Amazon manungda lin sing manungda green anaconda ko basina khwaidagi hena sathi hairi masigi green anaconda asi muksoblin malemda leiti 30 feet sangi 250 kg muklumi average da masidigi hena chawba soidana leigani mana chage honarakpada kai san iroi chenbuga malate Amazon Rainforest da asiguma green anaconda kya lai haibase masibu khanglage changba mi poktri ngasisu biology gi lab tai koina hangoi operation to budi ure masigi manungda kari part yauri ase ojana khoi khangali adubu Amazon ki manungda hangoi makhalamaga lai magi organ yengbagi damakta khaibagi darkar oidi skin transparent ni madugi manungda yauri ba apik pa singdi singnau thamoi thabom bi ni singbase loina u phangi maram asina masigi hangoi type asibu aikoina glass frog kowe aikoina kakching makhal khara su ure apik padagi pikpa khara su thengna jare adupu 4 inch sangba kakching thengnaram kiroi masi Amazon da lei mana bu chikrabadi senseless oi even si bayawi khang bangam daduna namanduna maram asina kakching asigi ming bullet and kowe nongmai maruna pan badana bu kumnai haiduna kilometer lakh kaya paklaba jungle asigi manungdagi prithvi gi manungda sangbada ani suba chaw kraba turel Amazon ase chentorakli Amazon river gi asangba 6,800 km 40 km ne entire forest asigi nong ising chingjum turel asida chentaduna samudra da tari yamna ngakli badi Amazon turel dagi second amada 2,19,000 cubic meter ising chentai city star saramal saikoba swimming pool ase Egypt kini masidagi hena chawba swimming pool leitre masibu Amazon turel gi ising the second amada fill up to bayai Amazon gi ising Atlantic Ocean da tinki masi asuki matik yami madudi prithvi gi achobu turel tara mari gi ising pullabasu Amazon river gi ising dagi hen bayaroi
Amazon jungle da mi yamna leitaba maramna masigi turel asida angakpa jiba kaya su thengnakhre madugi marungda pink dolphin asisu amani 9 feet sangi aduga 200 kg muklummi atai dolphin ga maga manadi behavior da tongali amasung mi disu attack towi amasung mi ka hatkre atai dolphin di mi ga loina bahina bani Amazon gi ising da leiba jiba nga sing dagi khwai dagi danger oi di se electric eel asini magi hakchang di electric form oi 800 volt fawba atopa jiba phaba tanjada natraga mangonda thengba sokpa paiba matamda current shock oi mi wan thai pangthai electric eel gi kutta afawba saba mi kaya su sikri crocodile na chingba mana nairakpada siri potni magi current se swiss met pada khanglak lak pagum produce tawi Martin Steele ko nupa se marathon swimmer ni mana Amazon turela se 66 days da complete iroi duna landur chatkre 2007 da record to bagi da makta masi mak na iroi ki bani mana nungthil gi matam da 10 hours sleep tan iroi ki Martin hai danger oi ba turela sida iroi bagi da mak magi team na boat amada tungde innai aduga kanglup amana turel phiban da sa mit langthaduna sali crocodile eel ama magi wakhal sa rom da chatkina ba Amazon forest ki manung da turel masulai madugi ising du completely boil ni asang bu turel ni masigi turel asigi ising karam da boil oiduna thorakli no lakli no haiba sing maram da ngasi su khangbang amdri madugi ising dugi maisa da thong thakpi ai 6.5 km sangi turel ase aduga 90 dagi 100 degree celsius fawa ising ase sai Amazon ki manung da punna mioi bagi jati chatruk muksu lairi akoi batana trag manung da amuba angauba color gi missing amaga saktam chudam sumana di makoi ase asum jungle gi nungda phangba pochei wahi sanga cha don leli makoi gi marakta kayamadi Amazon gi wang magi malemasi ubanatri mapan taimang gi mi urabadi makoi na karam bagraha dagi lakli no alien ka Mali haina report ne Amazon ki manung da geoclips ki sign chohum da ki na thengna kre kilometer ama makhai muk pak pa chaw ba geoclips ke a leiri kanana masigi geoclips singa se semlam saram bano khangbanga manate kanagu mana geoclips to the net la su madu chawman ki bana masi geoclips ni haiba khangbanga manate real voice pu amokhanna mi engta biugi damak adom so amokhanna thagasari